Haukiba July Kuntra Mathoidagi oil tanker driver Singna starring Thadokpagi Khongjang Sangsilakibadu Lengakna Thabak Paikalagani Haibagi Thazba Pirakpadagi Ngasidagi Khongjang Handokkhre Hari Imphal Jiribam National Highway number 37 da Lona Yadaba Mongda Senkai Tumkai Chathai Haiduna Madubu Tingna Balengakna Chunaba Thabak Paikate Haiduna Core Committee of Consortium of Manipur Petroleum Product Transporters Fraternity Retail Outlet Dealers LPG Distributors and Drivers Association Mapung Bathodang Loduna Changsilakiba starring Thadokpagi Khongjang adu lengakna pirak pathazaba singi matung ina ngasidagi Khongjang handokna warep lore haina association sing asigi maiketi fongdorakle Chief Minister Home Department amasung KFN PD Department ki maiketi hojik leiriba Standard Operating Procedure SOP sing nahongna na yingsin magaloinana revised SOP ama semduna extortion gi issue asi matam pumbagi oina loisina na State Gazette ta fonglagani habigi thazaba pirak pagaloinana association sing na kupna khanaraba matungda Khongjang handokna warep lobane masigaloinana petroleum products singi loading amasung unloading gi thabak mahusangum pangthok pahorgani haidi lenga ki mari leinaba authority media fraternity amasung Manipur miyam na pirakhiba mateng singi damakta su thagat pa fongdorakle